ngasi numida wairam phongkiba tongan manipuri sifongsingi masum thokiba thawdo wathoksingdagi maroibi I pausing miyamna thamjagi hanbada paujal pausidigi lakusaraga lisang sina internet thingman irang namthabadi lairadana pamdaba thawdoksing tholakpa yai Manipur haukiba sai Englishing aniga kungo homdoidigi satliba sai Englishing aniga kunga marigi manungda lamdamasigi mapungoiba pausingi marakta curfew thamjinba mari internet thingjinbasu amoiki Sakolakpagi matungina pikliba angang horaga lairik laisu hoiraba kaithel phamliba imaibel singamani lalon itiki thabak tawriba miyoisingna internet haibisi tangai fadana sisinataba yadraba amani hiramasiga mari lainana Manipur University ki economics ki associate professor singlen maisnauna phongdokibu wafamda Manipur internet thingbagi hainabi asina irang namthagani haina khalabasu pung amada internet thinguna lupa crore 2.5 longi sangna mangali Mai masing tamliba mairoi sing lalon itik tawriba mapu amadi customer online ki kuthangna thabak tawriba sing bank amadi tungan ba internet yaudrabadi thabak tawbu yadaba sinpham singda laiba miyoi singna nomagi tanjagadaba sinpham singa du Oiramba da manghali Manipur lenga ki oina su central sponsored scheme gi makhara pekhaliba MGNREGS ki thabak yauna thabak kya fail oirakpadagi state asigi revenue da sauna mangjaba piribani haina phongdokhi mawang sai gi me thari gi horakhiba irang asiga mari leidana state asida pamdaba thawdok sing thoktana ba haina Imphal West Imphal East Thobal Bisnupur amadi Kaksing district ta September 10 dagi numit mangani internet thingjinbagi thabak pekat pawkhi Madugi matung November 13 da Zribam district ki manungda pikliba angang yauna miyoi taruk tamthina khatkibagi mayokta khoisaunaraba miyamna November 13 dagi BJP gi lenga sida yauribe MLA minister gi mayumda thomjinbagi thabak lakhi thawdo du namthanaba madi social media gi kuthangda taba nuaitabu wafam sing phongdoktana haina Manipur lenga internet ban numit nini oigi oina tokhi madugi matung makha satharakpo oina December 3 phawbo numit Puna numit taraga taruk internet thingkiba sina mahairoi yauna lalon itik tawriba singda khudong sadaba kya mayuk nanduna lakli hiramasiga mari leindana maikai kyadi ki Manipur lengana irang namthanaba net thingbagi mohta atopa pambai thibiu haina pauksi gi kuthangna wokat kya lakrabne hanisu pauks da makhatari atopa pawmana mahairoi singna scholarship pinaba khongjang sangsilakpada tear gas kaptuna tankhaikhre Kumza Englishing aniga kungo homdoi kunga marigi schedule track mahiroi sing scholarship pithoktabagi mayokta atubu matamda pithokpiu haina tongan school college ki mahiroi singna khongjang sangsilakpada security personnel singa tear gas cell kaptuna tenghaikre All College Tribal Student Union Imphal gi miyeng makhada GP Women College mamangdagi Department of Tribal Affairs and Hills ki office tamna sanaba honarakpada State Police amadi Central Force singna thingnaba honabadagi mungnaba thokibani Khongjang aduga mari leidana Tribal Affairs and Hills ki additional director ga mahiroi singa unaraba matungda yanaba purakpadigi khongjang adu handokhi adumapur lakliba numit nini humni asigi manungdagi hawduna ahanba tangkakki scholarship pithokpa hawragani haina phongdorakliba wafam asi thabak to onthoktarabadi hena kanba khongjang sing sangsingani haina lup asigi Human Resource Secretary gai khangning panmaina phongdorakli khongjang asiga mari leidana Chief Minister dasu memorandum ama pisinkhre Tribal Affairs ki additional director masamak laktuna mahiroi singa wari sanaraba matungda mihut tari na saba kangbu amaga wari sanakibani scholarship phangdriba mahiroi asi lising kunthraga ni thoiromni ngasi phaw scholarship pithokta ba haibasi schedule track mahiroi singa hakmatpani senpham asida mahiroi singna lairik laisu tambada mateng khara da oirabusu panglibani haibasi Manipur lenga na khangwiduna athubuda pithokpiu haina phongdokhi amaromdana Capricorn gi miyam gi mot lauba khongsat saumbom Biramangol College Relief Camp gi inmate singi nomagi paisel lupa tara khak piramle lan manungda lenga ki lambi thong semga sagatpigi thabak kya sotharakpigi mami oina tampaki maroiba lambi kya pumtoi toirabasu lan asin awa anananghalaba lanjenaraba miyoi kya gi punsi khara makai safarabadi Khannaramadu Relief Camp da lairibi inmate sing sak sarama gi miyoi amada sengram sani khak olaga pizari Kanglai People's Confederation Manipur na miyam gi mot lob gi mipam khongsat ki sharuka moina Saumbom Biramangol College Girls Hostel da hang liba relief camp da lairibi inmate sing amadi relief camp asibu
volunteer yengshiliba sogumbum student club ki thaumising gonakre hairiba kem asida Kuki lalhobusingna sogolaba Imphal East ki sana sabi thamna pokpi sabung khokhnau santi khongban amadi itham werang porel singba khul singdagi inmate chamaga taraga mari rom sangjapam loduna laidi hairiba khul sing asi Kuki lalhobusingna ngehak leitna nongmai bom kapsinduna landarak pam phamni खोरी नौफम तारिब मसा मसागी खुंगंग थादोक्तुना थवाई हिंगनब लंजेनरगलिबि इनमेटसिंगना लेंगाकी मियेंग हेना संगबिदुना मतेंग पंगहनिंगबगी वखोलन फोंदोरकलि थमना पोकपिदगी इनमेट कोंदोलै कौबि नुपि अमना हाय रिलीफ कैम्प द लैरिबि इनमेटसिंगदा पीरिब साखथुंग मखोयदसु मानना पिहनिंगी सेल थोफम लैतबनिना अंगांग स्कूल सतोक जसिन तौबा अते अते खर्च मयाम अमा संगमनिना याम नवाय चाबा थकपसु हवाई नतबा अतोप मखल मथेल खरस पिहनिंगी कैंडल साबगी सेंगुम थाबगी ट्रेनिंग तौरमे दुबु ओइदि निंगथम था योरकपसिदा फिरोलगी करिसु लेंगाना खरा खरा पिरकपदु इमुंग अमममगी ओइना पिरकपनिना कोनदि मरी लेनबा एसडीओ की मेकेदिगी युमदा हल्लो हाय अखोइसु युमदा हनिंगी अदुबु निहाक लेतना कुकी लालौबुसिंगना नोमै कापसिलकलिबा दुदा करमना हल्लुगनि हायना लेंगाक तांगलकलि मसागी असिनबा क्या कैथोक्लदुना रिलीफ कैम्प असिबु येंसिनबिरिबा सौगुम्बम स्टूडेंट क्लब की वाइस प्रेसिडेंट थोक्सम लेम मैतैना लेंगाकी एहेनबा मियेंग सिंगसिलदुना हाय एसडीओ की मैकैदिगी इनमेट सिंग युमदा हन्ननबा यामना हायरमी अदुबु आंगांगसिंगी फाइनल एग्जाम लोइद्रबदि नुंगाइरोय हायबदिगी एसडीओ नसु याबिरकले लेंगाकी मैकैदिगी सेंग हवाई सापोन शैम्पू सैनिटरी पैडना सिंगबा पि अदुबु लेंगाना पीरी बिसना मैनेज तोबंगमदे इनमेट अमगी सरा अमद सेंग ग्राम सनी सनी पी इमुंग अमद नुमित तरागा मंगानी की ओइना सापोन अमा नोमगी खुदपाइ से लुपा तरा तरा न सिंगबा पीरी बिसि मतमग सुनद्रि मसिगी मथकता ngari ngatai सिंगेन सिंगबा तोंगाना लैरि मसिगी मथकता थांगनबगी प्रेविगेटर हाउस त लैरि इनमेट सिंगदा मौपाक पीरिबदु मखुगिसु पीबिनबा हाइजरबसु नाखोइगिदे युमै चाकपनति पीननबगी थोरांग लैते रखि लेंगाना इनमेट सिंगना येंगलिबा खेनबा मियंग असि नुवाइति मानना येंगहनिंगी हाइखेनसु पाउसता मखातारि मखासा थरक पोइना तो पपावमना कमल बाबू मफम खंगदना मांगखिबगा मरि लेनबा डॉक्यूमेंट्सिंग पीएमओ डिफेंस मिनिस्टर मसुम होम मिनिस्टर थादना खंगनख्रे दिंगो सोशल वेलफेयर मिनिस्टर हाइखाम दिंगो नाइख्रे लेमखोंग आर्मी केम्दगी लैश्रम कमल बाबू मफम खंगदना मांगखिबगा मरि लेनबा डॉक्यूमेंट्सिंग प्राइम मिनिस्टर ऑफिस यूनियन डिफेंस मिनिस्टर मसुम यूनियन होम मिनिस्टर दा थादना खंगनख्रे वाफमसिंग असि सेंगमाइ खुनौदा लेबा गवर्नमेंट इंडस्ट्रियल ट्रेनिंग इंस्टीट्यूट ITI की अहानब सेशन हौदोपगा मरी लेना पांथोकपा थौरम अमा लोयरबा मतुंग पाउमुइसिंगना हंगबुवंग अमगी पाखुम ओइना महाकना फोंदोखिबनि लैश्रम कमल बाबू मफम खंगदना मांगखिबदुगा मरी लेना लेंगाना करी करम खोंथांग पैखलिबगी हाइना पाउमुइसिंगना हंगबुवंग अमगी पाखुम पीरदुना मिनिस्टर दिंगोन हाइ कमल बाबू मांगखिबगा मरी लेना लेंगाकी मेकैदिगी मथौ ताबा डॉक्यूमेंट्सिंग प्राइम मिनिस्टर ऑफिस यूनियन डिफेंस मिनिस्टर अमसुम यूनियन होम मिनिस्टर की मफमदा थादुना खंगनख्रे मखोई की मैकैदिगी करी पकुम लाकपगी हाइबदु ngainari थोखिबा थौदोदु यामना नुवाइतबमनि मियामना ख्वाइदिगी सफारी हाइना लौनरिबा मफमसिंगी मनुंगदा आर्मी की कैम्प सिचमनि अदुबु मियामना सफारी हाइना खनरिबा आर्मी कैम्प मनुंगदगी मिसम मम मांगखिबसि यामना लेबुथिबनि मरम अदुना कमल बाबू असि आर्मी कैम्पदगी मफम खंगदना मांगखिबा मरमना मदुगी टेक्सा खुदिमा आर्मीना पुगदबनि हाइना मिनिस्टर दिंगोना मखाताना फोंदोखि अमरोमदा ngasiदगी सेंगमाइ खुनौदा लेबु गवर्नमेंट ITI की सेशन हौबगा मरि लेना पांथोकपा थौरम अदुदा मिनिस्टर दिंगोन हाइ मणिपुर इंडस्ट्री की सेक्टर असि यामना सोथबा मरमना अखोगी सेटमिलोन चावना सैथेंग पीरगा लैदि इंडस्ट्री की सेक्टर दा हगोलकलिबा नहासिंग स्किल डेवलपमेंट ग मरि लेनबा ट्रेनिंग पीदुना मसा मसागी सेंथोक लंबी अममम लेहनबा हाइबसि लेंगाकी पनमनि मरमदि स्टेट असि की लाइरिक लेसु होइरबा नहा पुनमक लेंगाना थबक पीबा ngamdi aduma pumasana masabu thabak piba ngamnabagi dama ITI की सेक्टर असि सकot hanana balengana matam gi oiba thabak kya pekhalaga lakli ITI स्किल डेवलपमेंट की ट्रेनिंग फंगलबा मियोइसिंगसु एंटरप्रेन्योर अमा ओइनबगी पनमदा होटनागदबनि इसाना इसा थबक पीबसिदा माइ पाकलबदि अतोपसिंगसु थबक पीबा ngamgadoribani वखल पुकनिंग असिदा होनद्रबदि आइकोगी सिटमिलोन चावना अहोंगबा मा लाखनि अमरोमदा ITI की सेक्टर असि मपुंग फाना थबक तौरिबा मखै नहासिंगी खुदोंचाबा ओइगदोरिबनि मरम अदुना सेक्टर असि चखोटनबा डायरेक्टोरेट असिगी ऑफिशियल सिंगसु थवाय यावना होटनाबगी तंगाइ फदबलै ट्रांसफर पोस्टिंग पिरक मतमदा ऑफिशियल सिंग हराव हराव लौबी हाइनसु मिनिस्टर मखाताना फोंदोखि अतोप पावमना
India Bloc Manipur Prime Minister Laktuna Irang Luisin Biu Haizaba Memorandum Pishinkre. Ngasi India Bloc Manipur gi convener case hai Santamasu Manipur Pradesh Congress Committee MPCC gi President K Mega Sundarana Lusingba party gi team amana Prime Minister Narendra Modi na sahi asi say loidringaida Manipur Irang Lusinana Imphal lakpinaba delegate team masina memorandum ama PMO office ta Pishinkre haina agency gi paw manhairi Amaramda Manipur Congress ki President K Mega Sundra ki ex Tagalapa Wadolda India Bloc Manipur na New Delhi ki Jantar Mantar da peace oina wakat mifam phamnaba permission pinaba hairubuda piraktaba yaning da phungdorakli masi democratic oiba mawongda wakat mifam phamnaba masing yamlaba mioi kya Delhi da lakhiba singda thamoi kehele haina magna mahaki ex da phungdorakli PM office ta pisin kiba memorandum atu da yawriba warol singi haukiba me ahum English singa niga kungo humdoi gi irang hek thulakhiba digi Manipur gi miyam na India gi PM Imphal da lakna ba ngai duna leidi PM na satliba sai English singa niga kunga mari esi loidringai da lakpiu Prime Minister Manipur da laktragana PM gi office natragana ma ki residence da all party gi meeting kopiu Prime Minister की direction asi asuki matik mathau tare masina isterasi ta tang dulai tab lakpa ngamgani haiba warol sing MPCC ki president ki ex ta phungdorakli memorandum asida MPCC ki president amadi India Bloc ki convener KSI Santa anina khuyek piri Kangla pauduna sumna report tawri yumna sangba yade hairabasu sanglagani masida tholakpa apapata khudingmak lengak na pugadabani inmate isagi yum uba Panglakta say ani fazlakadore, Isai Sagi Iramdam the Sangba Pamle, Ayaba Pibiro, Iromdom, Sanction Gamlagani, Yum the Sangba Yadi Hirabas Sanglagani, Masida Tolakpa Apapa Kudimak Legana Pugadavane, Iko Shiba Kiraktrihina, relief came the lady Basina P and the Wapam Gafung directly. Wapamasi, Irangashina Maram Oiraga Shera Napat Tangzeng Ahaluptagi Lanzanaratuna, Kaksin Kunaugi, Kem Blooming English School Hangbo, relief came da, Zangzapam Lauduna Lady Visina, Nashi relief came Sigi get sanction giba, Wakat Kongjang the Fundorakibini, Wakat Kongjanga the Reserve Yaki Visina High, relief came the one and later Visi Sahi Anima Pumpazulakadore. Hip number Monk Park Pau Pashilakli. Lengana piri basing Hawaii Saraga Lapa Pamdre, Equi Makatana Laningdre, Isagi Ramdam Mikup Amatang where Busu Labor Pangan View, Masi Power Lengana Tapidravadi, IDP sing Sarahian Shibi Kungang Sanction Lagani Hinapi and the Boapam Gafundoraki, Nasigi Wakat Kongang Duda, India Gikusem Gilad Lushilu, Lengana Sariba, Matam Karagi Manungda, Equi Labor Pandi. India lenga ki thausil yaning de ekoi iromdom lep sarage ekoi amat oina punsin ba matamoire relief came the lady bising isa isa gi yum da hanjin han biu haiba khulau kya su lauki makhasa tharak poina to papam home guard linkhat ki begi humfuga ni thoi suba rising day thoram pangthokre Manipur home guard linkhat ki besai humfuga ni thoi mapung farak begi rising day thoram ngasi lampel pat ki langgo lambi da leiba home guard headquarter da pangthokre thoram adu home guard ki commandant Sasitanda Swebam no home guard ki Firal Sinkhalaba Matung Salami Pidun Hotoki. Tauramadu home guard ki deputy commandant T.S. Vijapati A.C. Enando Ahmadi Atay rank official Sing Sarugyaki. Tauram ki Saruk Omane say ki quality discipline labor, attendance Pazaba, strength, uniform, presentations, protocol, command and control amadi Lunan Vegi criteria the Yumpa Moiraga, PB Award Amasum Manga Subu Home Guard Battalions, Bisnupurgi Battalions, Commander MD Yakub Ali the Lantoki. Tauramadu Gamari Lena, Commandant Sasidana Swibam Nahai, Court, State Minister Bungalow, Accountants General Office, Police Headquarter, New Secretariat, All Secretariat, District Court, Complex Singamadi, Atay Maru Eba Department Kiagi Security Piri, Masigi Sumatakta, Handak Mayok Nakiba, Ising Isa or the Manipur Home Guard Personal Singna, Miamgi Tawayamadi, Lantum Kanbad Asawa Taudanoki, Asigoma Home Guard Ki Volunteer Singna, Lauriba Taudang Si Yang Manipur Home Guard Asi Matamgusuna Bamong the Samgatuna, District Headquarters in the Zoo. Thamna bohonari haina magna makhatana phongdoki atop pawmadana phawoi mei thadok pirambad gi awaba taraba nongmai them devata LMG Manipur na sial gi mateng pangkhre thasi gi marida loitang lekin thabida leiba lokhum amada paiduna thamba phawbai sakangdaba singna mei thadok lambadigi awaba mayuk nariba lomi nongmai them devagi imung manungda light minded group LMG Manipur na sial oina lupali sing manga teng bang kusinakre Pawbai may thavar siena bising masak maming tapang amamida lupali sing kuntragi reward autokre.
LMG gi thaupu madi maruiba member kya saruk yaduna sakhiba khongsat adugi matangda group ashigi secretary Ojit Sarkhabam hai sakhang daba singna phawbai mai thadoklam liba lokpam asi nongmai them debana lauksal oina ubane phawbai mai tharam bagi thawong asi LMG manipur akan mamong na kanem tawi haukiba matam khara sida asiguma tam thiraba thawong sing sathabagi sai hengalak liba asi lebak thibani haina sumangna makhatana phongdokhi Makasa tarak poin nama semulai silak poin atau apa mana Kuki Militant sing sana sabi santi kongbal amadi terong laubina sing bada nomai kap silak tun akan memong landarakle ngarang hi pung taraga minit tararam tab matam na Imphal East District ki lamlai ashigi manung sana laidiba Kuki Militant sing na yamna tuina nomai amadi bom kap silak tuna landarakphum oidiba sana sabi santi kongbal yang pokpi amadi sabung ko khunau hairiba maitai khul sing sida Kuki Militant na singthak tagi nomai round kaya marum kap tharak tuna landarakle Iramasiga mari lainana sabung khok khunau palace development gi secretary thoibana pausi siga wari sanaba matamna phungdorkhibadi Kuki Militant sina thamna pokpi uyok sing santi khongwal gi maning thangba sarukta lairiba tuisin phaimon haina khangnari Kuki singna khuling duna lairiba sing asidagi thangna lairiba maitai khul singda nongmai round kaya marum kapsilakhi namai kapsilakpadu da maitai khul sing asi ngak senna lairiba special commando gi kangbu Imphal East ki commando team BSF na singmana handuna Kuki Militant singi maikai de nomai kapki nomai kapgi thaudo du ngarang ahing nongai matung pung taragani thoiga makai taba phawda masjid oina sadaki masigi matung di nomai kapalep khiari nakala morom na ngarang numitang pung nipan ga makhairom taba matamda Bishnupur district ki fogauk sau ikai awang lekai desu Kuki Militant na singthak tagi nomai round kaya marom kap tharaki nomai kap tharak padu khunja sing mi pai ponaki manak nak padalai bi security gi kangbu amadi village volunteer force sing su kut handur nomai kap khiari nomai kap na bagi thaudo du saurak na minute ni forum sataki masigi matung da matam ikan kanadana turong law bi Kuki Militant na nomai round khara kap tharaki nomai kap tharak padu asu apana madi misi minadi yauki balaiti pausin hai ngarang tungan ba tampaki kharada Kuki Militant sing nomai kapsilakhi badu handak Jaribam district ki Jakura dor CRP personal sing khut thokna bada laikidraba Kuki terrorist taraga matagi asi baksa ngarang su champun lairon chanbigi thorom pangthoki badu ga mari lenana kapsilakpu oigene hari Hauzik oinadi meyam pau simatang asa lusinjarage masu meyam puna no update ngamina sena channel sigi maikei dagi mayagi mafamda makhatana thamjari